Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maruoiba pau Arambai ginena bambula dai hendoktana kapliba nongmai singdo aikoi 80 da fana complaint tawrasu aikoi tumina leijare maramdi maduda tawrasu 80 na adu tawre ada tawre na tawrakani aikoi oi kijare ngasi su tumina leishi tengoloising Tengol gi Luchingpurel Korounganba Khuman gi update gi lokhocherake yu year nina gari thoba khotpa chatpa khara cheksin minasi CM na thamkiba machang oibasing Teacher Achievement Award piba hodolagani employee singi DA chada tare hengalagani pokpada ngariba angang sing mamagi Aadhaar link tahulagani ataba mamalgi anauba airlines ama hodoklagani lut tawkiba khulai lising taruk rongi manungda lising hunga chamaga kunithoi recover tawre irang asiga mari lenana hojik phawba mioi chatruk kunmanga fagale FIR lising amaga chani gani futare lokhale ja 2024 mihat mipun amadi mikap muirau kholna thanba chahi oikhi Manipuri kumja 2023 gi May 3 dagi kuki amasung mitei anigi marakta kangluki lan thorakraba matung chaliba chahi 2024 asisu Manipuri hingsa gi thodok wathok amadi mikap mirau khontana thanba chahi ama oikhi mamang chahi 2023 gi May 3 dagi horakhiba irang asi chatliba chahi 2024 da hena kansilaktuna paksana hingsa gi thodok sing thoktuna misi minata na thanki kuki militant singna mitei khunja singda atamnana drone attack amadi rocket attack chathaduna micham kaya hatkhi Mamang tha November taraga mathoida kuki militant singna Jiribam district ki Jakurador Karongda CRPF ki camp ta landa duna CRPF personnel ama sikhi amadi kuki militant singna tara mathoi sikhi numit asimakta da mafam asida lairiba relief camp ta leijaba imung amagi pikliba angang ahum nupi ahum kidnap tawduna pukhraba matung tamthina hatlaga turel da thadarakhi 2024 January amada drug lalonba fanaba hotnabada Mungnarakpadagi PLA gi cadre singna mioi mari nongmena kaptun hatkhi thodo sigi matung tarakpada state lengana tampaki district mangada athingba thamjinki thodo asi thokiba tha amagi matung Imphal East ki wangkhai tokpom lekai da leiba additional SP Morangthem Amit ki yumda khulai paiba mioi sing thomjilaktuna amangata thoanki thodo aduda khulai paiba singna additional SP gi escort ama kidnap tawki tungda Kwaithal Konjeng lekai dagi mioi adu rescue tawba ngamki Kuki jo amasung mitei anigi marakta kanba khuthokna bachairak chahi asigi April thada Lok Sabha mikhal tangkak ani thokna pangthokki ani suba tangkak ki mikhal santi oina pangthokrabasu ahanba tangkak ki mikhal di EVM lakpa polling booth mai thabana chingba yauna mafam kaya da hingsa gi thodok wathokna thanki Manipur irang ahanba da Imphal Valley Churchanpur Kangpopi amadi More town da khakta hingsa gi thodok wathok thoktuna lakhiba adu chahi asigi June thada gidi anauba mayol lamda lakpa hoki June thada Jiribam district da Mitei community ki mioi ama kuki singna hatkhiba thodok tagi district asida makhata na mitei amasung kuki jo community anigi marakta kan mamong da khut thokna bahorakhi yum kai kaya mai thaki mioi kaya mayum leitabagi relief camp singda lanjena duna leinaki Manipur da irang asi thokraba matung chahi ama hena santi oina leijaramaba Jiribam district da makhata na akan balanfam oiraktuna mioi lising ama hena mayum thadoktuna chenaki Kumja 2023 gi May 3 dagi chatharak palan asigi lalong ama honglaktuna chahi asigi September amada kuki militant singna Imphal West ki kautruk amasung masigi naknana leiba mitei khul sanjam chirangda kuki militant singna drone bombing chathaduna mauna ama sikhibaga loinana mahagi pikliba chahi 8 gi machanupi aso open nanghanki thodo asi thokiba matung numit ikan kanadana Bishnupur district ki Moirangda Churchanpur gi hill range sagi kuki militant singna Unguided rocket missile attack tawraktuna mitei community gi ahal ama sikhi mioi mangaromna sopan nangki tampaki loijing loya da leiba mitei kholsingda kuki militant singna leptana landa kaya chathaduna micham kaya hatpa tupagi thabak leptana chatharakpadagi khoisaunarba maheiroi singna Imphal da irang horakpadagi security force amasung khongjang changsinba maheiroi singi marakta mungnarakpagi mioi yangkhai hena aso apan nangki chahi sigi November taraga mathoida Jiribam district ki Borobekra police station amasung Jakurador Karongi khunja singda kuki militant singna attack chathaki maduda security force ka nomai kamna bagi thodokta kuki militant tara sikhi thodo asigi matung pung khara leiraga relief camp ta leiba hal nupa ani amadi pikli bangang ahum amadi nupi ahum thiba khangkhide tungda nupa ani na sina phangki aduga numit kharani gi matungda angang ahum amadi nupi ahum adugi tamthina hatlaba hakchang sing turel dagi phangki Makata na December 15 dagi Imphal East ki Yengangpokpi police station na konba mitei khulsing sana sabi thamna pokpi amadi santi khongbalda kuki militant singna bom yauna landarakhi landarakba asi pung khara leplaga numit humni marini rom chathaki masida security force amadi kuki militant singi marakta khuthoknaki amadi mafam aduda
Coverage tauba chaluba Impact TV gi cameraman ama kuki militantsingna kablakpa sniper rifle maruna panduna asopan nangki. Nupi angang fakraga tamtina hatkiba thaudo adugi matangda tampakta kanba irang horaktuna miyamna legislature singi yumda thomjinduna mangata thoanki. Kumja 2023 gi May 3 dagi thorakiba kangluki lana sida miyoi chaniga yangkhai hena sikre amadi miyoi lak amaromna lanjena duna relief camp singda ngasi phawba mayumda hanjinba ngamdana leiri.